ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯅꯅꯕ ꯁꯤꯜꯂꯤꯕꯁꯤꯡ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯤꯆꯝ ꯍꯥꯠꯄ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯣꯠꯆꯩ ꯃꯩ ꯊꯥꯕꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯅꯕ ꯍꯧꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ AIFBꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯅꯤꯄꯨꯔꯤ ꯈꯣꯡꯆꯠ ꯕꯣꯏꯀꯣꯠ ꯇꯧꯈ꯭ꯔꯤ Army Chief General Manoj Pandey Manipur ngarang laktuna security deployment gi assessment tawkhri governor unakri TNL na tangkhul furu ki jurisdiction da tokhaiba administration thambai khak yaroi haina PM da memorandum pisinkhri Hairoki Relief Camp Center da leiba nupi ama ngarang Angang nupa masama tek tekai dana ngarang unakre hari New Second Market Mayagi dimdailung kabui khulda security personnel sina dukan mai thaba yaning de JDU Khurumjari Chitaranjan Maitena Pungja Mangagi Mam TV News update pijadringi mangoinana Hauzik lamdam asida thokliba irang asina maram orega laikhidraba amadi awaba mayok nerbisingi awabada MAMI TV na saruyajari amana amabu ngakthok ngaksin tamnaduna lamdam asida amukhana santi purnanaba apunbagi saktam kaihendana khundaminariba kangmasilgi marakta mahau sagum nungsi chanana lemnanaba aikoi khudimangda honaminasi hauzik pau sandukna pijari lamdam asigi apunbagi ngamkhaida amadi state apunbada singnar pasing chap chana thengnagani Thaurang tawa manba maungda ngasi ngarang asida kuki khulai paiba terrorist singna ngamkhaida singnarak padana tana michamgi punsi amadi lan thumanghan tahalak pasi center amdi state lengangna thengnanaba sem sabulori lengak asina lamdam asigi apunbagi saktam khak kahloi lamdam asida khundaminariba kanglu furup kunthramarina apunbagi saktam thuganina ba honariba terrorist sing asi amata oina thengnaminasi haina chief minister NBRena haiki Ngasi nungthil Chief Minister gi office ta pangthokhiba pangmising unaba amada Chief Minister NBRena haikibada apunbagi saktam da sinarapa sing thengnanabagi damak lamdam asigi tongan mafam singda Central Forcing thajin bagi mathakta State Forcing su thajin khri ngasi famkhiba cabinet mifamna State Forcing da ahinba sakti pibaga lonina State lenga ki advisor gi makhada thabak pangthokpada athingba thamdri Housing mafam kayada State Force amadi Central Forcing na operation chathari ngasidagi ngarang fawda tongan mafam singda thokhiba thagdok sing State amadi Central Forcing gi makutta kuki terrorist ni from lekhidre haibagi report amaleri makoi sing adugi manungda kunthahum dedi sire haina khangamli asiba haksang khadi makoina puduna sakhibagi khudam fangli housing mafam kharda asiba haksang taduna leri kuki khulai private singna M16 amadi AK47 rifle sing spaiduna misam kaya halakpa amadi yum kaya mai tharakpa asi lenga asina hakchina lawi amadi condemn tawi state amadi Central Forcing nasu makoi bu thenana ba honabada housing 2 inches motor sing fawasina duna hori ngasisu yangang pokpi serau sugunu amadi torbungi area da kuki khulai paiba kaya security forcing gi makhota lekhidri kuki khulai paiba singna fayeng napat amadi serau misam sing nomaina kaptuna hat khibagalena yum kaya mai thakre haibagi pau leri Hauzik lamdam asida tholiba irang asi kangluf anigi marakta thokpa irang nati su cheneriba kuki khulai pairiba terrorist sing amadi state amasung Central Forcing gi marakta thokpa lani state asigi su haithoi sing thoreba forcing matik sana lei soidana thengnagani changsiliba lal asida prajamyam na yoksin biganu aikhoi bu pungning thogat piu thongna hapiu mai paknaba isorgi mafumda thongni biu lambi thingmagi thabak thaluk piu security forcing na terrorist sing thengnaba honabada apanba ohenbiganu laingak asina terrorist sing mapung fana muthrana ba honagani mathau taraklabadi helicopter fawba sinagani madugi ayabasu center dagi fangli thokliba thodok asida laikhidraba micham miyam punamaki mafamda laingak asina nungaitaba amadi awaw phongdoksari makhoigi lehoriba imung manungi miyoi singda laingak ki maikai digi piba yaba mateng sing pigani haiki
Manipuri apunba territorial integrity Mayo Sinapa Manipuri legislative mission Praja Singhi like many property the Sugar low we Ganna Tenary Tenary State force Narang Apun Kumsa Nipan vulnerable areas in the way Psychotic in Grand Madagi Matunga Apopa vulnerable areas identify the kind of way in Bugit about Chachari Manipuri police Moi Karam Tini Makara is actually Makara direct with home Governor Manipur Government advisor to shame direct deal to Organ Moi Sunning Makalam Apamakan going to send up the Karima Makalam to get the restriction and then Roy Loina Matam the card operation in an army BSF RPF I believe you even some area further to some operation totally. So how the equate machine media the talk from the link. Lungaran and Mitoliba and Satiba, Tauriba, Kudu. Mission Prajabi Kundabu M16 Senator AK-47 Senator Nanomi Council Laga Mai Karga. Mission Hakini heavy mentality and you walk the Wapro. Madhubi, a retaliate of the Guyana. Paramilitary forces from the army side again. Even a twins motor of opposition are planned. Heavy weapons of opposition are planned. Adumba miscreant terrorism. Wisam Praja Kutaba, Wisam Prajalan Tumanba terrorism to be Matake. Akan the actions at Abahore. Is how we manuda we can copy the Moibi me ambassadors at Mari Manga Yaya Kupida subject to correction Sherawalam Kaida Subunuda Aduga Torbu area Punam is how we manuda Adugumba Lamhenba, Mission Praja, Nomi, AK-47, M16 Sinarga, Cyber Sinarga, Mission the Etic of Mumbakan counter defensive. When you have a woman in the Wicca, with a little cup of money, is called the around Nifuki Mayada. Like the day with the Always, to kind of honor Pokamu said, Masek state ski me and begin the money. Give me and begin the money. I don't hide up Suguma Miam and get up in my opinion. Let them. I could certainly Kanari Balance, Somali Balance, Prazani Martin. Kokiki, Su militant in Haiba, Ulaiba, Kanguga. Manipur Sarkar and the India Sarkar forcefully. I am clear with you. I don't know Praja Yawigano. Manipur Minusi Jama Praja, Chingamilitam with Praja, no plain apple totally. Praja Yawigano. Manipur to buy again, arms by the fly by the Targamism Praja, attack of Tanguga Manipur. Kai Amato, somebody think the Maduki Sarkar to be force, Maduki Sarkar to support Noriba, central government force the Tendamani, and the Michael Suna. Tugai honor Pokaku, Kanbatavani, Napatavani, Maduki Tendamadu, I quit Masiabo, support of you, encourage of you.
ngasi nungthil pung ani makhairom taba matamda Imphal East District ki manung sanba khongsai beng da leba kuki gi yum ahum khoisang narba miyam na mai thaduna amanga ta thon khri thadoga du thokhrab matung mafam adu gi nomai kapthorpagi miyam amukhana irang horpagi irang adu police ki kanguna matam sana laksin khri hari Numid humnigi khongsata hayeng Manipur da lakadoriba Union Home Minister Amit Shah gi khongsat boycott tawre haina All India Forward Bloc AIFB Manipur State Committee gi Chairman Y Iboyamna pawmisina phungdokri Imphal gi Manipur Press Club ta pangthokhiba pawmi gi mifam amada mahang na hai Manipur da handak tholiba irang asi tha ama farakadori adubu ngasi fawa center lenga kilusing mamiyoy amta Manipur da lakpidaba habasi yana lebak thibani karisu leitaba appointment yaithokpa thoram amagidi numinini matam kaithoktuna Guwahati da lalamkhi asigumba kayasina maram oraga Manipur miyamna center amdi state lengakta thajaba lerektri maram asina Union Home Minister gi Manipur khongset asi boycott tabani haina AIFB Manipur State Committee gi Chairman Y Iboyamna phondokhi Manipur khundariba tongan tongan fur kunthraga mari kunthraga mangal leiriba tongan tongan fur mayam leiriba sigi marakta thokpa kanglup irang natti masi mapal lamdagi changsilaiba immigrant singa sina aikogi Manipur miyam sida akoi indigenous people singseida atamnana landarakpa amadi masi kadai bu kano toge habakanda aikoina sumge haikanda tasingna haikanda अखोगी जोमी ZRA की चेयरमैन कोइबा मसामक थांगमिलन गुइते हारिबसी अखोगी काइनोदा म्यांमार की एक्स MP कैंडिडेट ओइरंबा सिना अखोगी ZRA की होजिक थांगमिलन किपजेन सिना अखोगी चेयरमैन ओइबनी Army Chief General Manoj Pandey ngasi Imphal da laktuna Manipur State asida oriba Kanglof anigi irang na maram oiraga tangdulaita da phibam asigi matangda security da lokhaliba section thorangi matangda comprehensive assessment ama tawkhibaga loinana Manipur gi Governor Anusia Uike Raj Babanda ngarang numidang waram da unakri Army Chief Manoj Pandey na state asida ngarang mahaki numinini gi oiba khongsat asida Eastern Command ki official singa unaduna hojig oriba state asigi crisis ki matangda security force sina lokhaliba santi raksa ngakpagi thabak thoram singi matangda briefing piduna pagdungki ngasi Army Chief General Manoj Pandey na ngasi tongan mafam singda ground operation chathariba mafam singda chatuna army unit singi commandant singa unaduna security ki assessment report lawgani amadi Mahangna Chief Minister N.B. Amsung Security Advisor Kuldip Singha unaduna hojig lairiba state asigi law and order gi figam gi matangda wa khanaduna hojig state asida oriba irang asi athum matamda laksinnawa wa tanagani hari official source amana hai Manipur state ta irang kansilak panamaram origa Assam Rifles amsung Army na Manipur sinba thungna security gi section thaurang sin lokatuna state asida pamdaba thodok sing thoktanaba honaduna lakli hari Security Force sing Imphal East amasung Churachandpur district singda Kangluf anigi marakta khothoknaba sing ngak thoktuna leri amaromda khulai paiba miscreants singa awangba singbamdagi kumtharaktuna Security Force singda attack toina chathei laibak fabadi attack sing aduda Security Force singi maikaida asoga pan yaukide hari adum oinamal Security Force singa mikum nahum singa chingnaba mafam singa operation sing chathaduna mafam kayada security gi ngak senmagi thabak leppaletana chathari banbayai Army Chief General Manoj Pandey na ngarang Manipur State laktuna security gi section thauran singi assessment tokhiba si Union Home Minister Amit Shah na state asida oriba phibam asi May 18 da state asida laktuna yengsinaba sem sariba sigamai lenei hari Tangkhul Furup Singhi Apex Body ama oriba Tangkhul Naga Long TNL Prime Minister Narendra Modi da memorandum ama pisinduna Tangkhul gi jurisdiction da tokhaiba administration thamba khak yaroi haina khan khre hari TNL gi President David K Simrena Prime Minister Narendra Modi da pisin kiba memorandum aduda Yelhomi gi saktam amasung topa culture mapan gi sapu sindagi ngaktuna thamna bataksinki Tangkhul Naga Long gi jurisdiction Makhada leba district natraga area da tokhaiba administration ama sema yaroi haina Simrena memorandum aduda khanki memorandum aduda hojik chathariba Indo-Naga peace process asi framework agreement da yungfam orega athuba matamda wakhai puraktuna awang nungpuk lamdamda tangdulaitaba amadi mara chetpa fibam thamnana basu taksin khari
ngasi ayu pung tarama thoi makhairum taba matamda kumbigi napat area da kuki khulai paiba singna BSF ka khuthokna bagi thodok ta kuki khulai paiba lalhoba taret siri amadi tara hinmana asu apal nangkhre haina BSF tagi phangma paw amana hari Housing Lamdamasida Toliba Irang Sinamara Moraga Kwesam Narva Miamna Pangai the Leba Manipur Police Training College MPTC Dagi Tongan Mamakhalgi no listing Amagi Matakta Amadi no Maru Sing Miam overpower Toduna Low Kibagi Todok Tokrabamatong Nasinung Tilpung Humlom Tarapumatamda Kawai Sweda Leba 7 MRG Kemtagi Tongan Ba Makalgi no Sing Lokrehari Pawasina High Imphalis District Masing Yamnaba Nahasina Nasinung Til Kangaudana 7 MRG Kem the Sangtuna Mafam Adula Lenamba MR Professional Sing Overport Tauraga Nongway Sing Adu Loki Vani Hari Miamna Kulai Lokiba Matamaduda Kem Aduda MR Professional Sing Adu Yamna Lakidaba Matamni Hari Panbayabadi Kuki Kulai Pabas Singa Maitegi Kulsinda Tatana Nongway Kapsinuna Pamdaba Amadi Yum Kaya Mai Tharabasu Central Security Force ki kamuna yengduna laiba amadi khunja singa areba license nongmai sing putoktuna kuki khulai paiba singa mafam kayada lanthingna bani Uripo Assembly Constitution gi MLA Khwarapam Ragumani gi yumda Uripo ki prajamayam na unabasang matamda thong hango haiduna gate thiluba matamda Ragumani gi masanupana nongmai round ahum marida kapthorokpada miyoi ani soktuna aruba phibamda hojik Rajmedi City da laikanari khoi saunaraba Uripo ki miyamna Ragumani gi mayumda Lairiba Mahaki Office amadi gari kaya amang ata thon magalunana mai thalokri amadi Lambi Tingna Asarung Sing Check to Kihari Nasinung Tilpung Homnom Tarapamatamda Lamfel Police Station Manung Sanba Sana Kaitela Kwasang Narbamayamna Kuki Yum Ama Mai Thakre Hari Makhatana Miam Aduna Yum Kaya Mai Thana Honor Pada Police Ki Kamuna Miam Adabu Tankai Hari Kuki Kulai Pibes Singa Tongan Mafam Sinda, Narang Dagi Nasi Fawing Manunda, Maitana Tariba Kul Sinda, no my Kapsindana, Missam Kaya Hakiba Amadi Asopan Hankiba, Yumkai Kayana, my Takibagi Tombo, Pain of a Fontuna, Nasin Tilmera Pibesing Amadi, Miamna, Lamida Tokana, Kongjang Sing Kibagaluna, Kuki the Mating Fangba, a Samurai Palsing, Hanko have a Kolausing Naguna, Kongjang Sing Tree, Singjamai, Quakatel Tera Bazar, Harangoi Tong, Quakatel, Takelekai, Lamlong. Nongmaibung Moyang Komna Singba Mafam Sinda Hauji Kuning Sing Ki Peace and Relief Committee Hairokna Sinlaga Hairok Higher Secondary da Hangliba Relief Center da Lebi Nupi Ama Ngarang Thawal District Hospital da Soida Ngamdana Angang Nupa Macha Ama Phangkre Hari Nupi adugi maming Sagos Sim Ongbil in Thoingan Bi Sehi Kungama Thoi Mapuroiba S Haridas Kawi Imphalis ki Nungbrang Dagini Relief Center Sidagi Fangwa Pau Amagi Matung Ina Ngarang Angang Unariba Mapura Bagalona Tha Sigi Tarani Thoidagi Hauduna Hairuki Relief Camp da Asida Haujik Tholiba Irang Sinamaram Urga Lanjenaktuna Lakibani Makhona Lakpada Numit Aduda Nupi Adu Thama Pangi Angang Napuraki Labok Fabadagi Ngarang Ayuk Pung Taragamina Taramanga Tabama Tamda Kangabok Taleba Thawal District Hospital da Angang Pamachama Tek Takadan Unakibani Angang Unaba Aduda Achoba Thodangno Kiba CHC Hairok Amasung District Administration Thawalgi Team Singda Relief Camper Sina Thagap Pungdokre Hari How Kiba Mekun Taruki Numudang Pung Mapan Makhairum Tabama Tamda ARF ki security personnel Singna Imphalis ki Manung Chanba Tribal Market Manakta Leba Dimdailung Kabui Khul Colony da Dukan Ama Mai Thabagi Thong Adubu Jilerung Union JDU Assam Manipur Amadi Nagalena Akan Mong da Yaning da Phongdor Pagaluna Masigumba Mathong Huktaba Thodok Asina State Asigi Haujigo Riba Phibam Asida Hena Khudong Thibo Igani Haidi Union Asigi General Secretary ki Serol Amana Hai Tangkun Taruki Thodok Adu Yungaba security personnel Sina Thokan Bani Mari Lenaba authority na Yamna Thuna Generally ba personnel sing suspend to Kibadu Tagali Adubu Hena Kanbe action Lokutuna Tabak Tagi terminate Togadamani Hari
Manipuri miyam na tonga sanuktanaba amasung tadbada nungaitaba wahewata sinaba leptuna hojiko riba state asigi film asi fagrena bohonasi loinana atai kangnum singi sentiments soktanaba honasi hairi Haujiga roibada maruba pau amahna State sigi apun magi saktam kanenaba syllabus singlem na tharoi misam hatpa madi miyamgi posai mai thabagi mathakta akan action lamna bahori Chief Minister AIFB na Union Minister Amit Shahgi Manipuri concert boycott tawkhri Army Chief General Manos Pandey Manipur ngarang laktuna security deployment gi assessment tawkhri Governor unakri TNL na tangkhul furu ki jurisdiction da tokhaiba administration thamak khak yaroi haina PM na memorandum pisinkri Hairok ki relief center da lebi nupi ama angang nupa masa ma tek tekai da ngarang unakri New Second Travel Market Mayagi Dimdailong Kaboi Khulda Security Personnel Sing Dukan Mai Thaba Yaning de JDU Ngasigidamuk tadi MAMI TV News ki pungja manga fawgi update matang silosinjari adumakpu Manipur da tholiba tokhai ba ipau singidamak MAMI TV News pum yeng tadna debut